खुरमजरी ISTV की मणिपुरी पाव मियंग ताबिर पुपन पुतराम नौक्सरी हौजी फावगी मरोइबा पावदा मणिपुर कायबगी वफम पार्लियामेंट पुथोरबा मतुंगदा असेंबली खरब सेशन कौगदोरिब्रा हाइना हानेगी चीफ मिनिस्टर ओकम इबोबिना हाइख्रे अमसोंग जलियारुंगी बन मनुंगदा गाड़ी मरी बन थोकपनी चिंगनबसिंगना मई थाख्रे गाड़ी अमा थुगाइख्रे हौजी पाव सिंह सनोन पिजरे मणिपुर कायबगी वफम पार्लियामेंट पुथोरबा मतुंगदा असेंबली की अखनब सेशन कौगदोरिब्रा हाइना हानेगी चीफ मिनिस्टर ओकम इबोबिना हाइख्रे ngasi Congress Bhavan da pangtokpa paumishing unabada Okram Ibobina makhatana haikibada framework agreement ki bill pass tawdringaida assembly da fireb ama punna lawduna center da khangan si haiba yadriba se Manipur gi integrity da sohande haibra issue na thalaba state haibadu oire lengang na kari lawribano haiba khangdabana miyam da sarang na ba phawhalle opposition ama song ruling haiba thamdana assembly da punna khanasi haibada amadi nongzu bifam gi matam sangtoksi haibada su yakidabani haiki autonomy oiba council lama pi giba targadi karamba madusu parliament da bill lama puthoga madu pass tawraga madu hek pass tawhiba matam dadi madu statutory body oi hidori ne ba bill se state government asu khut thingjan bangam daba parliament asu khut thingjan bangam ngamdaba hayeng kariumba parliament da amohna puthora aga further amohna amendment tawba natana Karigumba ta state government na su prang phang song le hong do ba karim da tawba ngamoi do ba wafam se masi parliament da puthoga namna moina majority ne na pass taw rakanda da sida special session phamji hairi bra masi ne ba khoina moida question tawningi se ba government sida karino ngak le ga session phamne mo hai phamoy mo hai monsoon session da bill puthokidre aduna huji huji darkar leitre mo hai karino government sigi yamna clear oiba stand si karino haibise khoi khangning ba framework agreement si implement torpa matamda Manipur gi territorial integrity se huji huji ki oina karimta akaiba asokpa karimta leiroi tungi de khoi khangde haigadoribra Ibobini makhatana haikibada UPA government ki matam dagi oikiba interlocutor unaduna madagi work progress du khanaduna Manipur gi integrity da sohan baya bayaw labadi state ki oiba fireb khanganduna matam chana thabak tawki BJP sarkar na center na Manipur gi interest sokadaba yawde hairaga leitokpagi mahutta agreement asigi waroishin miyam da khangalu haiduna taksin pham thoi Congress party ki oinadi fireb hongba leiroi state government na Lamda masidagi Armed Forces Special Powers Act lokthokpagi firep leirabadi Congress party na su mapung fana sawatani haiki Congress ki government oigi oyu BJP government oigi yo BJP gi ni haidna khoi tumin leiba khoi so lai leroi masigi tangdang wa ma khangdil phawdi khangan na ma tawbusti state government gi daita yam leiba moina leithokta sen ba yaroi ba yes hadakta chatna honorable prime minister unadra home minister oina chalo we are really appreciate adu wargasu tahawrga ina sum yengda tar ga dum lakpa tar dum lakpa kesu kaidana tawni hairga framework agreement do karino haibadudi moida e sini kesu yauti haibadudi khangde khoi khangandana moida walla amaga sidi kesu kairoina na haiba leiramagadi akhoi madugi day 1 numitu dagi hauna ba sini akhoi daita loge manipur gi praja sing mamangda akhoi gi daita ni Manipur kaigada wafam je hojik su matung da su lai leiroi haidna akhoi dai tauge haidna hujik leiriba government sin chongtokpiu Manipur gi praja sing mangda akhoi na congress ki style di center da BJP government oigi oyu congress ki government oigi oyu akhoi Manipur kaigada wafam matang NSN IM gi problem oyu kuki lalhobagi su suspension of operation da tauba oyu or valley base underground sigi issue da woyo akoi congress ki di Manipur kaigadaba sovereignty integration adu adag haibse akoi openly harisini Manipur kaigadaba wafam da di akoi we cannot compromise
Jaliarong area da chakhiba hing nongai dagi ngasi hing nongai fawba Jaliarong civil organization singna pung kunmai gi ban chathabaga loinena national project sing thingmagi khongjang asigi manungda ban sopani chingnaba singna gari mari maitha khre gari amana thugaiduna amanga ta thon khre ahan ba thogdok oina ngase yu angan bada jiribam dagi alu amadi tilhau puduna lakpa tata truck ani ban sogotpa singna none police station gi manung chanba saijang amadi trupul da maitha khre Amangda ban sokapani chingnaba singna ngase yu pung tara machirom taba matamda jiribam dagi passenger puduna thorakpa cruiser gari ani kaifundagi ising tafam haina khangnaba mafam aduda mai thakre gari amana thugaiduna amanga ta thohankhre Panbayai Asian IMna Jaliarong Youth Front amadi Jaliarong Mahairoi gi luchingba sing fabada chenaba mioi sing center amadi state government of fadana angi cherak pigadabani haibada bi tawduna Jaliarong Baudi Assam Manipur Nagaland Jaliarong Youth Front amadi Jaliarong Students Union satkiba hyung nungai dagi ngasi hyung nungai fawba Jaliarong area da ban kobuga loinena national project sing thingbagi khongjang chatharakibani Governor Dr. Nazma Hatulana Imphal East ki Hararog Dalaiba Institute of Bioresources and Sustainable Development IVSD na Hararog da Nongna Saba Facility of Mass Cultivation of Orchids amadi Farmers Training Hostel Sangabagi Toromda Phongdokibani IBSD na Sinduna Hararog Dalaiba Institute asigi National Resource Park asida pangtokiba thoramadada IVSD gi Director Professor Dinabandhu Sahusu Sawyake Nazma Hatula namakata na haikibada miyoi bana nature na piriba kanaraba posak kaya bu khuseng gi oiba posak kaya na mangan na hotnari maram asidagi ngasidi nature na miyoi ba samaj su mangan na ba pibagi chang hengalakli tanja asida IVSD na Bioresource Park semgatuna nature gi oiba orchid production facility semgalakpa haibasi afaba khongthangni masina resource ama ohenduna miyamgi pukning chingsinpham ohenba ngamlagani maruaina naha singda tissue culture kaino haibadu khanghanba ngamlagani haike mangna makha taraduna Bharat ki Prime Minister na longmi singi income lisingani kunithoi da double income ohenana ba haikibadu Fau amadi gehu khak thabana yaroi cheng hawai budi atopa state singdagi leirabasu yagani maramasina farmers singi double income ohenba haibasi case crop amadi value added over crop sing marang kaina tharba matamda oigani haiki We the human being in our ignorance we try to destroy our nature. Let's be friendly with nature, then only we can buy rice from anywhere. We can buy rice from Bihar, we can buy rice from UP, from anywhere south, but we cannot buy orchids and the different varieties of medicinal plants that we have over here. So let us use the nature's bounty to the best for the benefit of our state, of our people. 40 acres and there was no fire. Framework Agreement Manipur gi apunba saktam da sohan baya wafam amatta yawde haina Bharat Sarkar amadi Manipur Sarkar na phongdoke wafam adu ngasidi tayonare haina UCM gi President Sunil Karam na phongdokre wafam asingasi Bharat Sarkar amadi Asian IM anina sign tawnakiba Framework Agreement ta Naga Singoiba Special Status ama Article 371 Clause A gi matungina pigani haina yorokpa wafam asi miyam humna condemn tawfam thoi Manipur da kanglukfuru amagi mingda ahenbo autonomy piba yaroi UCM na tongan ba civil society kaya ga loinana Manipur da lengak ani leiba yaroi fuluk amakhakta ahenbo autonomy piba yaroi kangu amakhaki territory Manipur da yakba yaroi 6 schedule chanahanba yaroi haiba wafam asi Asian IM amadi Bharat Sarkar ga wari sanariba asigi interlocutor RN Rabi amadi Prime Minister da hanna taknaduna lakpani adubu ngasi di framework agreement ki manungi warolda Manipur da Article 371 Clause A chana handuna Naga Singda special status pibagi wafam yarokpa ase Bharat Sarkar na loan na phumduna thamlamba time bomb ama pokhai hanbaga chap manare masina Manipur da kunda minari ba furup kaya da chaun akai ba pihalle orali ba phi masida akhanaba assembly session ama kogduna miyamgi warep ama Lobinaba haibada yaitok tuna lakpa asi lengak asigi thoksil haitaba thamongni leibak kairaga assembly koba artha thokloi haiki
Prime Minister na ina mama taga la foro ko matanda adu da lega kai bi aba ba kum la kana assembly ko wi wan to kai le mara madana assembly hai ba se masida MLA hum ko na mi la kun de nipa bi wale se long long wi da makka assembly session tar kana khana biu madu ku wale pa government of India da thabiu hai ba ne ba hai ni wapam se masi tha da baki maram kari no ta se na tha da baki maram masina Manipur se kari ta kai ro hai bi guarantee to ngamba करिगमा guarantee तब नम्रगति फई लाइबा कायदगति फई करिग सोत्रगति फई करिगम मसीना नगा पीठ एकॉर्ड सिना आर्टिकल 371 ए सिना सोलको मतलब दाता रगति मणिपुर गवर्नमेंट से सी मणिपुर मियाम पुनम के रेस्पॉन्सिबिलिटी सोको पर पुगदा बनी गवर्नमेंट ऑफ इंडिया ना सो सी पुनम की दायित्व पुनम ओइगदा ngasi park sana sathaki ba wakami phamsing adudi sinjamai parking da iramdam ina jokhatluf wakai ningthem pokri mapal da nupi khunai sakhatluf new second da new second development committee new second mera paibi lerengmam lekai da lerengmam lekai apunba maira paibi jingmairong mamang lekai da jingmairong mamang lekai apunba maira paibi luf jingmairong maning lekai da jingmairong maning lekai singluf Jingmairong Maning Lekai Welfare Association amadi Thangmai Ban da leiba Panthoibi Community Hall da Thangmai Ban apun banupi lupna wakan mifam chathaki khangdabane mani no oina mana khangde haibadudi parliament du puriyaroi aibo wapunse aikoi go local chauna yelaga de khoida nungai ta administrative structure da kaihanba tungan bo autonomous body ma autonomous Manipur Sarkar ga MU gi community ga wari sanabada wafam khrada yanaba purakre basu university asina sangsiliba khongjangdi handokpa laikhiroi haina mutagi spokesperson NG Maina phongdarakle koigi inquiry committee gi nodal officer se tin pangabariba nodal officer ji ahan bagi inquiry committee du dadi register in charge mami moina tholai professor M Samki Sorena handakti madugi mahutta in the name of registrar Manipur University haina thola agani ninde thola aroi haina masimaga yanaki point mayam amasu yanaki adu karigumba hariba akoina yanagri basi moina action moina onthora agadi akoina koigi strike si temporarily matam khara suspend torga akoigi parikha haidokpa ningsanba amadi university gi pending work singje loisanba haina akoina yanaki masi akoina masi result asi naijadoribani adu akoigi strike ki hujuji faudi suspend obugi wafum lejidri Article 371 Clause A Manipur da chanahalakpa yaroi haina RIMS ki mawang da park tawriba apunba diesel auto Joint Administrative Council na sinthal leptuna ngasi khongjang sangsankre Manipur da kangup naiba thoksil chatnaba yaroi matik sa daba MLA Minister miyam na pamdre pham thado haiba placard kya sijnaki Council ge secretary na Manipur da kangup ama khaktagi warishin purakpa yaroi haiki Manipur ki apunba ki saktam kaiba yaroi kangup naiba thoksil yaningde Article 371 Clause A Manipur da chatnaba yaroi haina ngarang midang Manipur gi mafam kharada mairagi khongchat chatkre thambal khong maya paibi ni sinuna ngarang midang mairagi khongchat chatkre khongchat adu thambal khong degi horaga konung mamang phawba laklaga sekon taraba matungda ayang palirom da halaklaga thambal khong da loishinke khongchat aduna Manipur gi ngamkhai kaiba yaroi haiba slogan laukhi Amalunda Arabti Development Association Sinduna Lilong Arabti dasu lamdam adung gi miyoi kya nasar yaduna meragi khongchat chatkre mera pabi amana phongdarakpada lamdam masigi civil society organization singna Manipur gi ngamkhai kaiba yaroi haina sangsileba khongjang ase mapung fana sawatkani haiki agreement chana hanba yaroi haina Manipur gi civil society singna sangsaliba khongjang asiga mai lenena koi Arabti Development Association gi jaga gi mera pabi koina sawatsari Imphal Ukrulambi Pangai Road Tinsir Road amadi Ayangpali Road tagi lakiba mairagi khongchat kurai lamlong kaithel lapulaba matungda kurai ahongai fawba apunma khongchat ama chatuna Manipur gi apunba gi saktam kaiba yaroi haiba kholaw kaya lauki
Number dasu UPF Bisnupur District Council Chakwat Khongthang Apunba Nupi Lamjing Luf Nambol Amadi Nambol Kaitel Women's Vendor Association Sinduna Lamdam Adongi Miyam Galunana Nambol Kaitel Degi Khori Phaba Mamang Phaba Meragi Khongchat Chatki Bisnupur Municipal Council ki manung dalaiba ward number 12 ki Mera Paibi Singh amadi club ki miyoi singnasu Bisnupur Bazar dagi lakoi pat mamang phawba Mera gi khongchat ama chatki khongchat aduga mai lenana L nganbi debi ko binupi amana phongdorakpada Manipur kainaba Bharat Sarkar na silabadi miyamna madugi mayokta laigani haiki agreement lady poche mapung phana salan ba natre hairagana hana ningkha tamna bal leibak ase ekoi ningkhan tamna leijaba haiba pot ani se masida soidana maki lakani aduna praja puna maksu masi soidana maki talakani haiba wafam je india gomena mayek sengna khangpam thoi akoi di mabuk phaba amachung minungsi chawna maram warakanda india gomena afaba torakani moina akoi bu samana ba miyeng di yengakani haiba gi wakhalomda ekoi na leithokpagi wani adubu india gomena phattaba lokching mayam ama silakanda noma gi machet phakanda yonga da bo orgadi india government na manipur ta thingjalakano haibase government manipur government haidraga su paja puna mangna khut thagatuna amadi akanba kholawgan loina na lauri haibasine khoina khanganingi ba Athokpam Maira Paibi Ima Evel Singnasu ngarang nimidang athokpam dagi horaga Thobal Mela Ground amadi SP Thobal gi office mamang phawba Maira gi khongchat chatki Nambol Haino Boktasu Lamdam Adungi Imaibel Singna Saruk Yaduna Haino Boktagi Didim Lambi Fawba Ngarang Nimidang Mairagi Khongchat Ama Chatre National Institute of Electronics and Information Technology Nelit Infalna Ministry of Labor and Employment Government of India ga khusan maduna hayeng August ki tang tara tareta Nenil Infal ya kampatre ba campus ta job fair ama pangthoktuna thabak phangdriba Manipur gi naha singda thabak pigadori job fair sida Manipur amadi atopa state gi lakpa company kuni thoina sarya gani yamdrabada class 8 pass tagi horaga MBA tambal weraba miyoi singna job fair ase sarya duna thabak tongnabi kudong chaba si lohongna ba Nelit ki maikai dagi khangalakle Saruk yaba lakwa singna biodata, Aadhaar card, marinaba certificate amadi passport size ki photo loina rakadabani haina khangalakle. Hauzi paugi marthana tianba break amtang lagzari. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu. July thagi GSTR 3B return file tawbagi aroi banumiti lakliba August gitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. Why try hard? Loose Ends London by Design store now opens at MGS Building number 78 Changangai Airport Road, Imphal. Contact number 7085916280. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidaba amatta ngaraba upaidi Jolib syrup amasu Jolib capsule wo chanmina sinabiyo. Break mutung da tarap na moksari makataba pauda Ruda Academy Thobarna sahi yoina pangtokpa ani suba Science Arts and Crafts Exhibition ngasi Manipur University ki Professor Ras Mohana school adu ki campus ta hodokre stall marfu marina sarugyaba exhibition hodokpa gi thoromaduda school gi founder secretary E Sachi amadi advisor L Ibo Chobisu sarugyaki Professor Ras Mohana Mahairui singna afawba miyoi singna matau karamna kari hona kibage habadu khangadabani Mahairui singna pungning chetpa amadi thawai yawnga laik tamba tangai fade haiki Einstein equal to mc square simpha ko nate Planck's ki constant k ki value to simpha ko nate gases constant r simpha ko nate madu puthora na ko na bata how much hurdles they face Kangkar mamakagi face hurdles face to get
मधु खंगन मधु हेन इम्पोर्टेंस वॉइस आई खंजरिस थॉमस अल्वा एडिसन ना इनकैंडेशन लेम पॉलिसी पुथोंग ना बकोन बदा 9,999 times fail हुई है अमना अमबो हुनबगी महुत्ता मांगदा तारिबा इशुसिंग लोइसनना बहना मिनाबना पुमनमक के अफब ओइगनी हाइना तामाई केंद्रगी हानेगी एमएलए बीजेपी मणिपुर प्रदेश के वाइस प्रेसिडेंट जेट की कोनबो न्यूमाइना ngarang तामाई हेलीपैड पांगतोकबा अटाले फ्रीडम फाइटर फुटबॉल ट्रॉफी लोइसनबगी थरमना हाइख्रे थरमदुदा तमेंगलोंगी एडीसी गी हानेगी चेयरमैन के हुमालियाबो एसडीओ रॉबर्टसन तामाई पुलिस के ओसी जोसेफ चिकिम ने चिंगबा मियोय क्याना सरुयाकी की कोमो न्यूमाइना मखाताना हाइकिबदा मणिपुर हौजिक लैरिबा इशू सिंग असी बीजेपी ने लुसिंगबा लेंगाक असिना येंगदुन लेथोकबा नते वॉल्यूशन पुरकनबा यामना कन्ना होनरी मणिपुर यूनिवर्सिटी की वाथोक बॉर्डर पिलर अमदी फ्रेमवर्क की लैरिबा इशू सिंग लोइसननबा स्टेट गवर्नमेंट थबक्या पैखली लेंगाना पैखलिबा थबक सिंग असिदा अयत पपिबगी महुत्ता मतेंग पांगदुना तंगदु लैता बा लमदम अमा पुरकनबा होनमिनसी हाइकी अंदकी मरक्सिदा इशू क्या मरुम लाय अदुबु एखोइदा इशोन चंबीदना हुजिक बीजेपी न पलिबा गवर्नमेंट से श्री एन बीरेन सिंह लीड थोब गवर्नमेंट सिना थोलिबा इशू म्याम से फजना दिल तौदना लेरिबा इशू म्याम से एखोइ पुन्ना मणिपुर लेरिबा कोई मी म्याम पुन्ना थिंगनबि मिनगदबनी पुन्ना सी फेस तो मिनगदबनी हाबिसिसु सुमाइना पिल तौनिंगे बीजेपी तामई मंडल न सिंधुना तामई पुलिस स्टेशन के कॉम्प्लेक्स मनुंग अमदे प्राइमरी हेल्थ सेंटर के कॉम्प्लेक्स ता इंडिया की निंग तम निमिक कमई लेना उचार कया ठाकरे तमिलनाडु डिस्ट्रिक्ट तामई सब डिवीजन दा नेशनल फूड सिक्योरिटी एक्ट की चेंग हौकिबा अप्रैल थादगी फंगलक्तबना खुंजा सिंह अवाबा मायोकनारे हाइना लांगप्रम खुलगी खुंजा अथुइबो चवांगना ngarang तामईदा पांगथोकपा पाउमी सिंगदा उनबदा फोंगतरकले थाहुम चेंग पिजेबासी मिलेनबा अथॉरिटीना यंगसनबियु हाइकी नेशनल फूड सिक्योरिटी इस चेंग से कोई तमाई किसी गवर्नमेंट न पीखरबा पीदरबा अप्रैल 4 पीरगा होजिक फो था हम मखाई सुरे करी तौरा लात्रे कोई सी याम वारे खुनगांग द लेबर लाओसु लोक्ट्री अदुगा सानिंगाई सु लेते अदु फूड सिक्योरिटी की चेंग सि लारा खरा खुनगांग द लेबर कांबो सि खरा ngai aduna government asi damri mata leba government kari kra warisu yengbio haina I have na famsa नॉन डिस्ट्रिक्ट की मनुंग जनबा नुंगबा सब डिवीजन हेडक्वार्टर दा हुंगरानी थोई सुबा इंडिपेंडेंस डे की थौरम पांगथोखरे थौरम अदुदा नुंगबागी एसडीओ पौरलुंग कबुइना इंडिया की मचु अहुंगी फिराल चिंखटुना निंखा तमगी हराव तयाम्बा फोंदोखी हौजुले सलकपदा मरुइबा पाव अमोने पिजरे मणिपुर काइबगी वफम पार्लियामेंट पुथोरलबा मतुंगदा असेंबली के खनबा सेशन कौगदौरिब्रा हाइना हानेगी चीफ मिनिस्टर ओक्रम इबोबिना हाइख्रे अमसोंग जेलियारुंग की बन मनुंगदा गाड़ी मरी बन छकटपनी चिंगनबसिंगना मई थाख्रे गाड़ी अमा थुगाइख्रे हौजिफाबगी ओइनादी आईएससीबी ने पिजरेबा मणिपुरी पाव मतंग असलोइजरे मियंग ताबिरिबा पुनमपो मुकाना खुलुमजरे